Warisi English ki fairy tale The Sisters of the Sun hariba wari dudagi imalonda handoksobani. Wari handokpa matamda asoiba aranba yaurabasu tabiriba khwai pumnamakna ngakpigani. Wari handokpirakpa Sudhachandra Ningombam. Thaina mamangaida sauraba samudragi ipak amadi songlaba umangna questionba asauba ningthau panba lebak amakhak leiramme. Lebak tugi ningthaudu yamna thauna lingje leibu oibana thangnaba apikpa lebak kayamarum mahaki mityeng makhada leiramme. Thauna lingje leiba ningthaudugi yamna nungsiba pikliba masanupa amasu lei mamingna Leo kawi. Leo apikpa angang oirabasu minungsi sauba asumbabu pamjaba thamoy sengba angang amakhakni. Rajkumar Leo matam supada ningthaugi konungduda haikol lekol senaraga leiba Malidugi amata yauzaba masanupa Ronaldga marup sanaraga lei. Makhoini numit khudingi haraukta yamna sanai. Karigumba ahauba ama sarabasu punna hekta saminai. Mabani saubasu sap manai. Leo gumna Ronald angang oirabasu asumba satpa amadi asumbagidamak akiba leitaba angang ni. Rajkumar Leo na Maligi masa Ronaldga punna sanaminabaduda ningthauna di madu pamlamde. Adubu masa Leogi sakrida mapaning thongna madu thingba ngamde. Asumna noongma Leo amadi Ronald makhoini haikol lekol manungda chen chonglaga sanarami. Makhoini numittu lekolduda kanna chenba tanarami. Sieliba lamjeldu Ronald na khara khajik mangjil thai. Kanna sielubadagi makhoini wabadagi sor thabet hole. Asumna leiringe matamsida Leo na Ronalda hairaklammi. Marup ngasigi lamjelse nungaitra nungtigi sumaina sanase. Ronald na amuk khummi yamna nungai. Ado ngasigidi lamjelse nangondagidi aina hena yangna cheliko. Mafamsida aina hana yawiko. Asumna haiba loibaga Ronald na leikoldugi leimaida kariguma posak amakhak taribadu ure. Amadi tariba potu khungatlaga Leoda hairakhe. Marup Leo posaksi sanagi yen matudine. Leo na Ronaldgi makutagi sanagi yen matudu lawe aduga yenge. Aduga amuk hairakhe. Mani marup masidi sanagi yenduni. Mase ay oirage. Ronald na amuk khummi. Marup yaroy sanagi yenduse ay na khunbani. Mafamsidasu ay na hana yawbani. Aduna yendusi nangi oifam thokte ay gini. Asumna angang oiriba makhoy anidu amana amok ay gini amana amok yaroy ay gi oigadabani haina yatnarammi. Makhoy anina yatnaringay matamduda ningthaudu thoraklammi. Amadi angang anigi manakta chalaklaga hairakhe. Kari tawre Leo Ronald nakhoy nina ningthina sanagi haidadana khanabadona toribadubo. Haikol lekol senariba maligi masa Ronald na ningthauda nolokna makhoy anina yatnaribagi maramdu khudingmak chithada thamoy sengna tamjai. Ningthaudu angang anina yetnaribagi maramdu loinamak khanglabada mahakna amuk khalle. Sanagi indusi tasingnamakidi Ronaldgi oifam thokpani. Adubu aigi isa Leona aranba tahanbadi ay pamde. Phare yendusigi tanja silauraga isa Leosi Ronaldga pundanaba hekta hotnarage. Asumna khalabagi matungda ningthongna Ronalda amuk hairaklammi. Ronald yengo yendusigi matangda Leoga nabani yatnare. Masida nangna yendusi nangna karamna hana khunbani haibasi karamna praman pigadage. Nang masigi praman piba ngamgadra. Pare nangna sumi haibase nangna engonda taknabagidamag khudongchaba amadi pirage. Leikolsida taramliba sanagi yenduse nangna hana thengnai nangna hana ui hairabanina yendusibu paliba sanagi yendo madusu nangna hana uramgani. Nangna karigumba sanagi yendo thiraga purakpa tarabadi nangna sumi haibado aisu yarage. Aduga karigumba sanagi yendu phangdi phawbadi nang Leoga marup sanaba yaroiko. Aduga mafamsida halakpasu sukya hek yaroy. Asumna masabu khudingmaktagi helaningbadagi ningthongna minungsi leita ngami haibagi matagum oithoklaroi haina khanba thabak amakhak pikliba Ronalda sinarammi. Ningthaugi waduda Ronaldna ningthauda hangatsai. Adubo iningthau
ꯁꯅꯥꯒꯤ ꯌꯦꯟꯗꯨꯁꯤꯗꯤ ꯔꯣꯅꯥꯜ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯍꯧꯖꯤꯛ ꯁꯅꯥꯒꯤ ꯌꯦꯟꯗꯨꯁꯦ ꯏꯆꯥ ꯂꯤꯌꯣꯒꯤꯅꯤ ꯍꯥꯏꯕꯗ ꯌꯥꯔꯕ꯭ꯔꯥ ꯃꯇꯧ ꯑꯁꯨꯝꯅ ꯔꯣꯅꯥꯜꯒꯤ ꯋꯥꯗꯨ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯤꯛꯂꯤꯕ ꯔꯣꯅꯥꯜꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯆꯥ ꯂꯤꯌꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯄꯥꯕꯨꯡ ꯑꯩꯒꯤ ꯃꯔꯨꯞꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕ ꯉꯥꯛꯅꯤ ꯁꯅꯥꯒꯤ ꯌꯦꯟꯗꯨꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯐꯝ ꯊꯣꯛꯏ ꯑꯩꯅ ꯄꯥꯝꯕꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯔꯣꯅꯥꯜꯗ ꯑꯩꯅ ꯌꯦꯠꯄꯅꯤ ꯑꯗꯨꯅ ꯁꯅꯥꯒꯤ ꯌꯦꯟꯗꯨꯁꯦ ꯃꯔꯨꯞꯇ ꯄꯤꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯤꯌꯣꯅ ꯔꯣꯅꯥꯜꯗ ꯁꯅꯥꯒꯤ ꯌꯦꯟꯗꯨꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯑꯁꯨꯝꯕꯒꯤꯗꯃꯛ ꯀꯤꯕ ꯂꯩꯇꯕ ꯔꯣꯅꯥꯜꯅ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯃꯔꯨꯞ ꯂꯤꯌꯣ ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯦ ꯁꯅꯥꯒꯤ ꯌꯦꯟꯗꯨꯁꯤꯒꯤ ꯑꯩꯒꯤꯅꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯩꯒꯤ ꯏꯖꯠꯀꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯤꯕ ꯊꯕꯛꯁꯦ ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯒꯗꯕ ꯑꯣꯏꯔꯕꯁꯨ ꯄꯥꯡꯊꯣꯛꯀꯅꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯂꯤꯌꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦ ꯃꯔꯨꯞ ꯁꯅꯥꯒꯤ ꯌꯦꯟꯗꯨꯁꯤ ꯄꯥꯜꯂꯤꯕ ꯁꯅꯥꯒꯤ ꯌꯦꯟꯗꯣ ꯊꯤꯕꯗ ꯑꯩꯁꯨ ꯃꯇꯦꯡ ꯁꯣꯏꯗꯅꯃꯛ ꯄꯥꯡꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯌꯣ ꯑꯃꯗꯤ ꯔꯣꯅꯥꯜ ꯃꯈꯣꯏꯅꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯃꯅꯨꯡꯗ ꯁꯤꯟꯕ ꯊꯨꯡꯅ ꯁꯅꯥꯒꯤ ꯌꯦꯟꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯅꯥꯒꯤ ꯌꯦꯟꯗꯨ ꯂꯩꯀꯣꯜꯗꯨꯗ ꯊꯤꯕ ꯐꯪꯂꯝꯗꯦ ꯑꯁꯨꯝꯅ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯔꯣꯅꯥꯜꯅ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯊꯣꯛꯂꯒ ꯁꯅꯥꯒꯤ ꯌꯦꯟꯗꯨ ꯌꯥꯎꯕ ꯌꯦꯟꯗꯨ ꯊꯤꯔꯨꯅꯕ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ ꯔꯣꯅꯥꯜꯒꯤ ꯐꯤꯔꯦꯞꯇꯨ ꯍꯣꯡꯗꯣꯛꯅꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯤꯌꯣꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯤꯌꯣꯒꯤ ꯋꯥꯗꯨꯗ ꯔꯣꯅꯥꯜꯅ ꯑꯃꯨꯛ ꯍꯥꯏ ꯃꯔꯨꯞ ꯂꯤꯌꯣ ꯑꯩꯅ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯁꯅꯥꯒꯤ ꯌꯦꯟꯗꯨꯁꯤ ꯄꯥꯜꯂꯤꯕ ꯁꯅꯥꯒꯤ ꯌꯦꯟꯗꯨ ꯊꯤꯕ ꯆꯠꯇꯧꯔꯤꯕꯁꯦ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯒꯤ ꯌꯥꯊꯪꯅꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯩꯅ ꯀꯔꯝꯅ ꯍꯤꯛꯇꯣꯛꯀꯅꯤ ꯃꯔꯨꯞ ꯂꯤꯌꯣ ꯅꯪ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯣ ꯑꯩ ꯁꯣꯏꯗꯅꯃꯛ ꯁꯅꯥꯒꯤ ꯌꯦꯟꯗꯣ ꯄꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯏꯅꯤꯡꯊꯧꯗ ꯌꯦꯟꯗꯣ ꯁꯣꯏꯗꯅꯃꯛ ꯎꯠꯀꯅꯤ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯏꯅꯤꯡꯊꯧꯗ ꯇꯥꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯣꯅꯥꯜꯗꯨ ꯀꯣꯅꯨꯡꯒꯤ ꯁꯝꯕꯜ ꯋꯥꯡꯃ ꯂꯥꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯊꯟꯇ ꯁꯅꯥꯒꯤ ꯌꯦꯟꯗꯨ ꯊꯤꯕ ꯆꯠꯈꯤ ꯁꯅꯥꯒꯤ ꯌꯦꯟꯗꯨ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯔꯣꯅꯥꯜ ꯁꯣꯡꯂꯕ ꯎꯃꯪ ꯑꯃꯈꯛ ꯌꯧꯔꯛꯈꯤ ꯑꯗꯨꯕꯨ ꯔꯣꯅꯥꯜꯅ ꯑꯀꯤꯕ ꯂꯩꯇ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯆꯤꯡꯅꯕ ꯂꯩꯇ ꯁꯣꯡꯂꯕ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯔꯣꯅꯥꯜ ꯍꯥꯏꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ ꯆꯞ ꯂꯦꯞꯂꯒ ꯎꯃꯪꯗꯨꯗ ꯃꯍꯥꯛ ꯃꯀꯣꯛ ꯀꯣꯏꯔꯩ ꯂꯩꯔꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯀꯅꯥꯃꯠꯇ ꯎꯗꯕꯗꯨꯗ ꯔꯣꯅꯥꯜ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇ ꯑꯃꯨꯛ ꯂꯥꯎꯔꯛꯂꯝꯃꯤ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯁꯣꯡꯕ ꯎꯃꯪꯁꯤꯗ ꯂꯣꯠꯂꯒ ꯑꯩꯕꯨ ꯀꯧꯔꯤꯕꯗꯣ ꯑꯩꯕꯨ ꯍꯥꯟꯅ ꯈꯪꯕ ꯃꯤꯔꯥ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯊꯣꯔꯛꯎ ꯈꯨꯗꯛꯇꯨꯗ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯂꯝꯍꯨꯏ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯔꯣꯅꯥꯜꯗ ꯍꯥꯏꯔꯛꯏ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯕ ꯂꯝꯍꯨꯏ ꯑꯃꯅꯤ ꯑꯩꯅ ꯅꯪꯕꯨꯁꯨ ꯈꯪꯉꯤ ꯅꯪ ꯁꯣꯡꯂꯕ ꯎꯃꯪꯁꯤꯗ ꯀꯅꯥꯁꯨ ꯌꯥꯎꯗ ꯅꯊꯟꯇ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯣ ꯔꯣꯅꯥꯜ ꯉꯛꯅ ꯈꯨꯝꯃꯤ ꯑꯣ ꯃꯥꯅꯤ ꯅꯪ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯕ ꯂꯝꯍꯨꯏꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯁꯣꯡꯂꯕ ꯎꯃꯪꯁꯤꯗ ꯀꯅꯥꯁꯨ ꯌꯥꯎꯗ ꯃꯊꯟꯇ ꯂꯥꯛꯄꯒꯤ ꯃꯔꯝ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗ ꯃꯤꯔꯣꯜ ꯉꯥꯡꯕ ꯂꯝꯍꯨꯏꯗꯨꯗ ꯇꯝꯃꯤ ꯔꯣꯅꯥꯜꯒꯤ ꯋꯥꯗꯨ ꯂꯝꯍꯨꯏꯗꯨꯅ ꯃꯨꯟꯅ ꯇꯥꯏ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣ ꯅꯪꯅ ꯊꯤꯔꯤꯕ ꯁꯅꯥꯒꯤ ꯌꯦꯟꯗꯨꯗꯤ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯅꯨꯃꯤꯠꯀꯤ ꯃꯆꯜꯅꯨꯄꯤꯁꯤꯡꯅ ꯂꯩꯕ ꯁꯅꯥ ꯉꯥꯛꯇꯅ ꯁꯦꯝꯕ ꯑꯆꯧꯕ ꯀꯣꯅꯨꯡꯒꯨꯝꯕ ꯌꯨꯝꯖꯥꯎꯗꯣ ꯃꯗꯨꯗ ꯂꯩꯕꯅꯤ ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯃꯐꯝꯗꯨ ꯇꯥꯅ ꯅꯪ ꯑꯩꯒ ꯆꯠꯁꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅꯃꯛ ꯄꯥꯡꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯕ ꯂꯝꯍꯨꯏ ꯑꯗꯨꯅ ꯔꯣꯅꯥꯜꯕꯨ ꯁꯅꯥꯒꯤ ꯌꯦꯟ ꯂꯩꯔꯤꯕ ꯅꯨꯃꯤꯠꯀꯤ ꯃꯆꯜꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯄꯨꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯄꯨꯡꯂꯪ ꯍꯦꯛ ꯂꯪꯕꯖꯥꯠꯅꯤ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇꯅꯤ ꯔꯣꯅꯥꯜ ꯑꯃꯗꯤ ꯂꯝꯍꯨꯏꯗꯨ ꯁꯅꯥꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯐꯖꯔꯕ ꯌꯨꯝꯖꯥꯎꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯁꯅꯥꯒꯤ ꯁꯒꯣꯜ ꯁꯅꯥꯒꯤ ꯎꯆꯦꯛ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯕ ꯎꯏ ꯂꯦꯞꯇꯅ ꯆꯥꯎꯔꯕ ꯌꯨꯝꯗꯨꯗ ꯑꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯁꯅꯥꯒꯤ ꯌꯦꯟꯕꯤ ꯇꯔꯨꯛꯈꯛ ꯁꯅꯥꯒꯤ ꯆꯦꯡ ꯆꯥꯔꯒ ꯂꯩꯔꯝꯕꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯎꯔꯕ ꯌꯨꯝꯗꯨꯗ ꯃꯤ ꯑꯃꯠꯇꯗꯤ ꯊꯦꯡꯅꯔꯝꯗꯦ ꯔꯣꯅꯥꯜꯅ ꯁꯅꯥꯒꯤ ꯆꯦꯡ ꯆꯥꯔꯤꯕ ꯁꯅꯥꯒꯤ ꯌꯦꯟꯕꯤꯁꯤꯡꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯒ ꯂꯩꯀꯣꯜꯗꯒꯤ ꯈꯨꯜꯂꯛꯄ ꯁꯅꯥꯒꯤ ꯌꯦꯟꯗꯨꯗꯨ ꯀꯔꯝꯕ ꯌꯦꯟꯕꯤꯒꯤꯅꯣ ꯍꯥꯏꯅ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝꯗ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯔꯕꯤ ꯃꯇꯤꯛ ꯃꯉꯥꯜ ꯆꯦꯟꯕꯤ
ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯔꯣꯅꯥꯜꯗ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯆꯪꯂꯛꯂꯤꯕ ꯅꯈꯣꯏ ꯀꯅꯥꯅꯣ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯆꯪꯂꯛꯄꯅꯣ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯣꯅꯜꯅ ꯌꯨꯝꯗꯨꯗ ꯆꯪꯂꯛꯄꯒꯤ ꯃꯔꯝꯗꯨ ꯁꯅꯥꯒꯤ ꯌꯦꯟꯗꯨꯗꯨ ꯄꯨꯊꯣꯔꯛꯂꯒ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤ ꯔꯣꯅꯜꯅ ꯃꯔꯝꯗꯨ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯌꯨꯝꯖꯥꯎꯗꯨꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯔꯣꯅꯜꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣ ꯑꯩ ꯅꯍꯥꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯈꯪꯂꯦ ꯁꯅꯥꯒꯤ ꯌꯦꯟꯗꯨꯗꯨꯕꯨ ꯄꯥꯜꯂꯤꯕ ꯁꯅꯥꯒꯤ ꯌꯦꯟꯕꯤꯗꯨ ꯊꯤꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯌꯦꯟꯗꯨꯗꯨ ꯄꯥꯜꯂꯤꯕ ꯁꯅꯥꯒꯤ ꯌꯦꯟꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦ ꯑꯗꯨꯕꯨ ꯌꯦꯟꯕꯤꯗꯨ ꯑꯩꯅ ꯄꯤꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯪꯅ ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯂꯤꯁꯥꯕꯨ ꯆꯥꯟꯕꯤꯗꯨꯅ ꯑꯃꯨꯛꯇ ꯀꯟꯕꯤꯔꯝꯃꯨ ꯔꯣꯅꯜꯅ ꯈꯨꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯟꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕꯅ ꯐꯥꯔꯒ ꯄꯨꯈꯤꯕ꯭ꯔꯥ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯁꯦ ꯇꯥꯏꯕꯪꯄꯥꯟꯕꯨ ꯃꯇꯤꯛ ꯃꯉꯥꯜ ꯄꯤꯔꯤꯕ ꯅꯨꯃꯤꯠꯀꯤ ꯃꯁꯜ ꯉꯥꯛꯇꯅꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯦ ꯍꯥꯟꯅ ꯌꯥꯊꯣꯛꯂꯒ ꯊꯝꯈ꯭ꯔꯕ ꯉꯥꯛꯅꯤ ꯅꯪ ꯑꯩꯅ ꯀꯛꯄ ꯉꯝꯂꯔꯣꯏꯗꯕꯅꯤ ꯈꯨꯗꯤꯡꯃꯛ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯏꯅꯥꯎꯅꯨꯄꯤ ꯂꯤꯁꯥꯕꯨ ꯍꯤꯡꯆꯥꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯐꯥꯔꯒ ꯄꯨꯈꯤꯕ ꯅꯪꯅ ꯁꯅꯥꯒꯤ ꯌꯦꯟꯗꯨ ꯈꯨꯟꯕ ꯃꯤꯔꯣꯜ ꯉꯥꯡꯕ ꯂꯝꯍꯨꯏ ꯊꯦꯡꯅꯔꯛꯄ ꯃꯐꯝꯁꯤꯗ ꯁꯅꯥꯒꯤ ꯌꯦꯟ ꯊꯤꯕ ꯂꯥꯛꯂꯤꯕ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯄꯨ ꯃꯥꯒꯤ ꯊꯧꯁꯤꯜ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯒꯤ ꯄꯤꯛꯂꯤꯕ ꯑꯩꯅ ꯂꯤꯁꯥꯕꯨ ꯀꯟꯒꯗꯧꯔꯤꯁꯤꯕꯣ ꯑꯩꯅ ꯃꯥꯕꯨ ꯀꯔꯝꯅ ꯀꯟꯅꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯄꯨ ꯃꯥꯒꯤ ꯊꯧꯁꯤꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯒꯤ ꯌꯦꯟꯗꯨꯗꯨꯕꯨ ꯈꯨꯜꯂꯤꯕ ꯃꯤꯁꯛꯇꯣ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯁꯛꯅꯤ ꯃꯤꯁꯛꯇꯨ ꯈꯛꯇꯅ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯃꯐꯝꯗꯒꯤ ꯂꯤꯁꯥꯕꯨ ꯀꯟꯕ ꯉꯝꯅꯤ ꯑꯃꯗꯤ ꯃꯤꯁꯛꯇꯣ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯂꯤꯁꯥꯒꯤ ꯅꯨꯄꯥꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯔꯣꯅꯜ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯕꯗꯒꯤ ꯁꯅꯥꯒꯤ ꯌꯦꯟꯗꯨꯗꯣ ꯈꯨꯜꯂꯤꯕꯅꯤ ꯅꯪ ꯈꯛꯇꯅ ꯏꯅꯥꯎꯅꯨꯄꯤ ꯂꯤꯁꯥꯕꯨ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯂꯤꯁꯥꯒꯤ ꯃꯔꯥꯏꯕꯛꯇ ꯑꯄꯤꯛꯄ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯈꯛꯁꯨ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛ ꯆꯤꯡꯅꯕ ꯇꯧꯗ ꯆꯠꯂꯣ ꯂꯤꯁꯥꯕꯨ ꯀꯜꯂꯒ ꯑꯃꯨꯛꯇ ꯄꯨꯔꯛꯎ ꯃꯇꯝꯗꯨꯗ ꯔꯣꯅꯜꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯁꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕ ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇ꯭ꯔꯤꯕ ꯅꯍꯥꯛꯀꯤ ꯅꯅꯥꯎꯅꯨꯄꯤ ꯂꯤꯁꯥꯕꯨ ꯑꯩꯒ ꯂꯨꯍꯣꯡꯒꯗꯣꯏꯕ ꯑꯗꯨꯁꯨ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯗꯨꯒ ꯃꯔꯛꯇꯁꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯄ꯭ꯔꯥ ꯄꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯍꯦꯛꯇ ꯈꯪꯗꯅ ꯑꯗꯨꯕꯨ ꯐꯔꯦ ꯑꯩ ꯃꯍꯥꯛꯄꯨꯗꯤ ꯀꯜꯂꯨꯔꯒꯦ ꯑꯗꯨ ꯂꯤꯁꯥꯕꯨ ꯐꯥꯈ꯭ꯔꯤꯕ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯂꯩꯐꯝꯗꯤ ꯀꯗꯣꯝꯗꯅꯣ ꯇꯥꯟꯖꯥꯗꯨꯗ ꯔꯣꯅꯜꯕꯨ ꯂꯝꯖꯤꯡꯕꯤꯔꯛꯄ ꯂꯝꯍꯨꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯔꯣꯅꯜ ꯃꯐꯝꯗꯣ ꯑꯩ ꯈꯪꯉꯤ ꯂꯥꯎ ꯏꯕꯥꯅꯤ ꯆꯠꯂꯁꯤ ꯄꯤꯛꯂꯤꯕꯤ ꯂꯤꯁꯥꯕꯨ ꯀꯜꯂꯨꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯝꯍꯨꯏꯗꯨ ꯔꯣꯅꯜꯕꯨ ꯂꯝꯖꯤꯡꯂꯝꯃꯤ ꯔꯣꯅꯜꯒ ꯃꯈꯣꯏꯅꯤ ꯍꯤꯡꯆꯥꯕꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝ ꯇꯝꯅ ꯂꯣꯟꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝꯗꯨꯗ ꯃꯈꯣꯏꯅ ꯂꯤꯁꯥꯕꯨ ꯎꯔꯦ ꯑꯃꯔꯣꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯃꯨꯛꯇ ꯆꯥꯎꯕ ꯄꯤꯛꯂꯤꯕꯤ ꯂꯤꯁꯥꯗ ꯖꯒꯣꯏ ꯁꯥꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯤꯁꯥꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯄꯤꯛꯂꯤꯕꯤ ꯂꯤꯁꯥꯁꯨ ꯈꯪꯉꯤ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗ ꯃꯍꯥꯛ ꯃꯐꯝꯗꯨꯗꯒꯤ ꯀꯟꯕ ꯂꯥꯛꯄꯗꯨ ꯉꯥꯏꯔꯝꯂꯤꯕꯅꯤ ꯁꯣꯝꯗ ꯂꯤꯁꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯔꯣꯅꯜ ꯑꯃꯗꯤ ꯂꯝꯍꯨꯏ ꯋꯥ ꯇꯥꯅꯔꯕꯒꯤ ꯃꯇꯨꯡꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗ ꯔꯣꯅꯜꯗꯨ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯤꯁꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄꯤꯌꯨ ꯍꯥꯏꯅ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯗ ꯍꯥꯏꯔꯦ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗ ꯔꯣꯅꯜꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗꯨꯗ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯧꯁꯥꯕ ꯇꯧꯗ ꯔꯣꯅꯜꯕꯨ ꯂꯤꯁꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯊꯥꯡꯒꯠꯄꯤꯔꯝꯃꯤ ꯔꯣꯅꯜꯁꯤ ꯀꯅꯥꯅꯣ ꯀꯗꯥꯏꯋꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯁꯤꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯀꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯕꯁꯤ ꯂꯤꯁꯥꯅꯗꯤ ꯈꯪꯉꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯅꯜ ꯂꯤꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯔꯣꯅꯜꯅ ꯍꯥꯏꯔꯤꯕꯗꯨ ꯂꯤꯁꯥꯁꯨ ꯌꯥꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯆꯥꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯝꯃꯤ ꯍꯤꯡꯆꯥꯕꯁꯤꯡꯅ ꯖꯒꯣꯏ ꯁꯥꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯈꯨꯝꯗꯕ ꯂꯤꯁꯥꯗꯨ ꯔꯣꯅꯜꯒ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯛꯄꯗꯨꯗ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ
amadi makhoisu Lisa amadi Ronald gi matau tamlaga harau tayamna jagoi sarammi makhoi mayamna jagoi saringe matamda tanjaduda Ronald ga lakminnaba mirol ngang ngamba lamhuidu lona changlaklammi aduga sauraba hingsaba mayamna jagoi sariba kaduda thaliba maibul singdu loinamak muthatlammi khanghaudana mamkhibaduda sauraba hingsaba singdu chamamnaraga leringe matamduda Ronald lamhui amadi Lisa gi laibakta yauba apikpa thormi chaktugi mangalda hingsaba singdugi mafamdagi lona yamna thunamak yangna chentoraklammi asumna Ronald amadi lamhui anina Lisabu sauraba hingsaba singi makhutagi kanbirammi aduga Lisa gi mayum tana thilaklammi manaw nupi Lisadu hingsaba singi makhutagi kallaga masigi manakta purakpaduda Lisa gi masedu asuki matik haraurammi aduga amuk Ronalda hairakhi Ronald nangna thamoi sengbana aigi inause hingsaba singi makhutagi yamna laina kanbagambani phare haujikti ai nangna pamliba sanagi yenbido pirage aduga ngasidagi hongna sahi tara hek subaga Lisana nahak pulauba soidanamak lakani mapu magi thoksal thorangdo amatta kairoi asumna haraga Ronalda sanagi yendu pirammi matungda Ronald sanagi yendu puraga mafamdudagi mahak konung tamna laklammi lamakhangda mirol ngangba lamhuiduda Ronald na tobimal khangba ulamlaga kaina bidai laure aduga Ronald konungda amuk halakhi masigi matungda Ronald na sanagi yendu ningthauge konungda puraklammi aduga mahak landi haibagi khudamdu taklammi oithoklaroi haina khalamba thabaktu pikliba Ronald na asengbu oina utpasida laibak ningthaudu aduki matik ngakpada loire Ronald landi haibasisu ningthau masana yajare loinana ningthauna Ronalda matau karamna thabaksi tawba ngamlibano haina hanglammi asumbata ngangba thamoi sengba Ronald na sanagi yendu thiba chatpa matamda thengnarakpa amadi thokiba thodok khudingmak amata chithada ningthauda loinamak tammi Ronald gi wasingdu tarabagi matungda mabuk phatraba ningthaudu asumna matomta khalli kari taibang pal malam sibu matik mangal piriba athoiba nimit ki masanu pili sabu karishu leitaba ayi konungda haiko lekol chenaraga leiba mali amagi masanupa Ronald gi nupi oikigadoriba khangani matamdu yorba kanda aina upay ama natraga upay ama toraga makhoini se thugaina bu hotnagani Lisa gumba matik mangal leibi nupidi aigi sanupa Rajkumar Leo gumbada luhongadabani asumna Ronald amadi ningthau masanupa Leo makhoini hanagum amuk hanna konungda amuk harau tayamna sanaminarammi amadi makhoi ani punna mahimasing langi kalon khudingmak taminai asumna matamgi khongsati leptabanina Rajkumar Leo amadi Ronald sauba sare pharakle tamba yaba mahimasing kayasu tamba loire loinana sahi tara pharabada taibang semba mapu mahaki thoksel thorangi matung inna nongthaktagi sagolgi dolai tonglaga Lisadu Ronald gi manakta Ronald bu lauba laklammi matik mangalta natana sakta suda hainingai leita ningthijarabi Lisana thogolon kaida leibak ningthauda nolukna Ronald bu mahaki nupa oina makhoigi leifamda puraga chatnanaba haijarammi adubu kalak Chaoba thamoi pikpa ningthauna ayetpa pirage haiduna Lisada amuk hairaklammi malem pumbabu mangal piriba athoiba numit ki masal Lisa Ronald si piklingi daga hongna aigi konungda aina mabu haujik phauba thamlibani mahak aigi damak thabak kayamarom tawkigadaba yamna watli mahak pu purage hairagadi mahaki mahutta nangna aigi apamba thabak ahumdang tawrammu nahakti tawge haiba khudingmak ngami haibadaine ningthaudugi thamoi pikpa wangangdu taruba matamda Rajkumar Leona mapada amuk hairammi ipai bungo karino ipana hariba mayam tupo taibang semba mapu mahaki thoksel thorangi matung inna aigi marup Ronald bu lawba laklibani kari thabakno ipaning thongna tahonning nisibo masali yogi wadu thoksada ningthongna Lisada amuk hairammi nang aina haiba thabaktu tawba ngamlaroi hairibra ngamloidabo oiragadi mafamsidagi Ronald puraga chatkiba yaroi
ꯂꯤꯁꯥꯗꯨ ꯁꯥꯎꯔꯞ ꯇꯧꯅ ꯅꯤꯡꯊꯧꯒꯤ ꯋꯥꯉꯥꯡꯗꯨꯗ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ, ꯑꯩꯅ ꯀꯔꯤꯒꯤ ꯅꯪꯅ ꯍꯥꯏꯕ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕ? ꯑꯩꯍꯥꯛ ꯂꯝꯗꯝꯁꯤꯗ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯗꯨ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯏ ꯆꯨꯝꯃꯤ꯫ ꯃꯇꯤꯛ ꯃꯉꯥ ꯂꯩꯕꯤ ꯅꯪꯕꯨꯗꯤ ꯂꯝꯗꯝꯁꯤꯗ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯇ꯭ꯔꯕꯁꯨ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯂꯤꯕ ꯔꯣꯅꯜꯗꯤ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯅꯤ꯫ ꯃꯍꯥꯛ ꯑꯩꯒꯤ ꯌꯥꯊꯪ ꯏꯟꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯔꯒ ꯂꯤꯁꯥꯅ ꯑꯃꯨꯛ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ, ꯔꯣꯅꯜꯒꯤꯗꯃꯛ ꯑꯩ ꯅꯤꯡꯊꯧꯅ ꯄꯥꯝꯂꯤꯕꯁꯤꯡꯗꯣ ꯄꯥꯡꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯒꯦ꯫ ꯀꯔꯤ ꯀꯔꯤ ꯊꯕꯛꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯣ꯫ ꯂꯤꯁꯥꯒꯤ ꯋꯥꯗꯨꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯅ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯥꯏꯅ ꯈꯟꯕ ꯊꯕꯛ ꯑꯍꯨꯝꯈꯛ ꯂꯤꯁꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯍꯥꯛꯅ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯨ ꯇꯧꯒꯦ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ꯫ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯎꯃꯪꯁꯤꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡꯁꯤ ꯅꯣꯡꯃꯗ ꯂꯣꯏꯅꯃꯛ ꯌꯥꯟꯊꯠꯀꯗꯕꯅꯤ, ꯑꯗꯨꯒ ꯃꯩ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯟꯅꯒꯨꯝ ꯇꯦꯛꯇ ꯀꯥꯏꯗ ꯑꯃꯨꯛ ꯎꯃꯪꯁꯤꯡꯗꯨꯗ ꯑꯃꯨꯛ ꯎꯁꯤꯡꯗꯣ ꯍꯧꯍꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯄꯥꯠ ꯇꯨꯔꯦꯜ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯏꯁꯤꯡꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯅꯣꯡꯃꯗ ꯀꯪꯍꯜꯂꯨ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯄꯥꯠ ꯇꯨꯔꯦꯜꯗꯨꯗ ꯏꯁꯤꯡꯁꯤꯡꯗꯣ ꯂꯩꯍꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯍꯨꯝꯁꯨꯕꯗꯅ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯅꯣꯡꯃꯇꯗ ꯁꯤꯍꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯇꯦꯛꯇ ꯀꯥꯏꯗ ꯑꯃꯨꯛ ꯍꯤꯡꯍꯜꯂꯨ꯫ ꯅꯤꯡꯊꯧꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯑꯄꯥꯝꯕꯁꯤꯡꯗꯨ ꯇꯥꯔꯨꯔꯒ ꯂꯤꯁꯥꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯦ꯫ ꯍꯦ ꯂꯩꯕꯥꯛ ꯅꯤꯡꯊꯧ, ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯎ ꯄꯥꯝꯕꯤ ꯇꯨꯝꯅ ꯌꯥꯟꯊꯠꯄ, ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯍꯧꯍꯟꯕ, ꯄꯥꯠ ꯇꯨꯔꯦꯜ ꯈꯨꯗꯤꯡꯃꯛ ꯏꯁꯤꯡ ꯂꯣꯏꯅꯃꯛ ꯀꯪꯍꯟꯕ, ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯂꯩꯍꯟꯕ, ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡꯕꯨ ꯍꯥꯠꯇꯣꯛꯄ, ꯑꯗꯨꯒ ꯑꯃꯨꯛ ꯍꯤꯡꯍꯟꯕ, ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯕꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯅ ꯇꯧꯍꯟꯅꯤꯡꯕ? ꯑꯉꯛꯄꯅꯤ꯫ ꯃꯗꯨꯗ ꯊꯃꯣꯏ ꯄꯤꯛꯄ ꯅꯤꯡꯊꯧꯗꯨ ꯂꯤꯁꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯇꯪꯒꯤꯅꯤ꯫ ꯑꯩꯅ ꯂꯩꯕꯥꯛꯁꯤꯕꯨ ꯃꯥꯡ ꯇꯥꯛꯍꯟꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯊꯋꯥꯏ ꯄꯥꯜꯂꯤꯕ ꯖꯤꯕ ꯀꯌꯥꯁꯤꯗꯤ ꯅꯣꯡꯃꯁꯤꯗ ꯆꯩꯅꯥ ꯀꯌꯥꯃꯔꯨꯝ ꯄꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯑꯩꯒꯤ ꯇꯧꯕ ꯉꯝꯕꯁꯤꯡꯗꯣ ꯅꯍꯥꯛꯅ ꯈꯪꯅꯤꯡꯂꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯧꯔꯒꯦ꯫ ꯅꯍꯥꯛ ꯈꯥꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯁꯥꯅ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯎ ꯈꯨꯗꯤꯡꯃꯛ ꯇꯪꯈꯥꯏ ꯇꯥꯍꯜꯂꯒ ꯃꯩ ꯂꯣꯏꯅꯃꯛ ꯆꯥꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯑꯁꯥꯕ ꯁꯥ ꯎꯆꯦꯛꯀꯤ ꯃꯨꯔꯇꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯁꯥ ꯎꯆꯦꯛ ꯂꯣꯏꯅꯃꯛ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯐꯝꯂꯤꯕ ꯁꯤꯡꯍꯥꯁꯟ ꯑꯗꯨꯁꯨ ꯇꯪꯈꯥꯏ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯩ ꯍꯧꯔꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯨ ꯃꯩ ꯍꯧꯅ ꯆꯥꯛꯂꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁꯥ ꯎꯆꯦꯛꯁꯤꯡꯅ ꯃꯔꯝ ꯑꯣꯏ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯝꯕ ꯐꯝꯅꯥꯏꯕ ꯀꯌꯥꯃꯔꯨꯝꯁꯨ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯟꯅꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯃꯍꯥꯛꯅ ꯊꯃꯣꯏ ꯄꯤꯛꯄꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯑꯁꯣꯏꯕꯁꯤꯡꯗꯨ ꯃꯔꯥꯜ ꯌꯥꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯁꯥꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯍꯥꯟꯅꯒꯨꯝ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯇ ꯂꯩꯍꯟꯕꯤꯅꯕꯁꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯂꯤꯁꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨ ꯊꯧꯁꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯔꯣꯅꯜꯅ ꯀꯣꯅꯨꯡꯗꯣ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯇꯦꯛꯇ ꯀꯥꯏꯗ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯂꯤꯁꯥꯒꯤ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯨꯛ ꯀꯣꯅꯨꯡꯗꯨ ꯂꯩꯍꯟꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯩꯔꯕ ꯃꯇꯝꯗ ꯂꯤꯁꯥꯅ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯀꯔꯤ ꯑꯃꯨꯛ ꯇꯧꯖꯔꯛꯈꯣ ꯍꯥꯏꯕꯅꯣ? ꯂꯤꯁꯥꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧꯗꯨ ꯄꯥꯈꯠꯅ ꯈꯨꯝꯃꯤ꯫ ꯃꯇꯤꯛ ꯃꯉꯥ ꯂꯩꯔꯕꯤ ꯅꯨꯃꯤꯠꯀꯤ ꯃꯆꯜꯅꯨꯄꯤ, ꯑꯩ ꯅꯍꯥꯛꯅ ꯇꯧꯕ ꯉꯝꯕꯗꯣ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯅꯪꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗꯒꯤ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯄꯨꯝꯅꯃꯛꯇꯣ ꯈꯪꯖꯔꯦ꯫ ꯃꯈꯥ ꯇꯥꯅ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ꯫ ꯏꯆꯥꯒꯨꯝꯂꯕ ꯔꯣꯅꯜꯕꯨꯁꯨ ꯑꯩꯅ ꯊꯤꯡꯂꯔꯣꯏ꯫ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛ ꯃꯁꯥꯅ ꯌꯥꯖꯔꯒ ꯍꯥꯏꯔꯛꯂꯤꯕ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯂꯤꯁꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯑꯁꯥꯎꯕ ꯎꯠꯈꯤꯕꯗꯣ ꯑꯩꯕꯨꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯀꯥꯏꯕ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯔꯣꯅꯜꯕꯨ ꯄꯨꯔꯒ ꯆꯠꯆꯔꯒꯦ꯫ ꯅꯤꯡꯊꯧ ꯅꯍꯥꯛꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯅꯆꯥꯒꯨꯝꯂꯕ ꯔꯣꯅꯜꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗ ꯑꯉꯝꯕ ꯃꯇꯦꯡ ꯁꯣꯏꯗꯅꯃꯛ ꯄꯥꯡꯖꯒꯦ꯫ ꯑꯁꯨꯝꯅ ꯔꯣꯅꯜꯅ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯛꯄ, ꯁꯥꯟꯅꯃꯤꯟꯅꯔꯛꯄ
ꯔꯥꯖꯀꯨꯃꯥꯔ ꯂꯤꯑꯣ ꯃꯄꯥꯕꯨꯡ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡ ꯀꯌꯥꯕꯨ ꯀꯥꯏꯅ ꯌꯥꯊꯪ ꯇꯧꯔꯕꯒꯤ ꯃꯇꯨꯡꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯃꯉꯥꯜ ꯄꯤꯕꯤꯔꯤꯕ ꯅꯨꯃꯤꯠꯀꯤ ꯃꯆꯜꯅꯨꯄꯤ ꯂꯤꯁꯥꯒ ꯂꯣꯏꯅꯅ ꯂꯝꯗꯝꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯔꯣꯅꯜ ꯑꯃꯗꯤ ꯂꯤꯁꯥꯒꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯂꯣꯏꯅꯅ ꯔꯣꯅꯜꯒꯤ ꯃꯔꯨꯞ ꯔꯥꯖꯀꯨꯃꯥꯔ ꯂꯤꯑꯣꯁꯨ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯈꯛ ꯂꯨꯍꯣꯡꯂꯕꯒꯤ ꯃꯇꯨꯡꯗ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯗꯨ ꯃꯍꯥꯛꯅ ꯐꯪꯍꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫